मैम खुरमजरे अदोमने यंगबीबा सी इम्पैक्ट न्यूज़ की बॉक्स स्पॉट की अखोई मरी सुबह एपिसोड नि ngasi की एपिसोड असिदा हौजे हौजे अखोई मणिपुर का युमथंगनरिबा लेबा अमा ओइबा अखोई म्यांमार दा अखोई चाही असिगी फेब्रुवारी की तांग अमदगी मिलिटरी जुंटा की मायोक्ता लमदम अदुगी मियामना अखोई हौजे हौजे अकन अकन एजिटेशन मैम अम चंगाकांदा अखोई मिलिटरी कांगुनसु अखोई एजिटेशन तौबा अखोई मिशन मैम हालकपा सिना मरम ओरकांदा अखोई म्यांमारदगी मियोय कया अमा मणिपुरदा अखोई लांजेनरपगी पाव अमा लेप्तना तारी अदुबो हाइबा अखोई लांजेनरपा असि अखोई लमदम असिगी तोंगान तोंगानबा CSO सिंगना मखोय असि अखोई रिफ्यूजी की स्टेटस दा थम्मबा मतुंगदा हायेंग मखोयगी मरमदम दुदा अखोई हौजे हौजे थोइबा इरांग असिना नेमथरबा मतुंगदा मखोयसे हलननबगीदमक्ता थबक पाइखलु हाइदुना लाउरिबा असिदा अखोई लमदम असिगी मियामना करी खलिबगे हाइबे मतंगदा अखोई ngasi असि अखोई तोंगान तोंगानबा मियामगा उनदुना वाइ शाबगे दुमा तंजा अदु लौजगे लोइनना अखोई इम्पैक्ट न्यूज़ ना पुथोक्सरिबा अखोई बॉक्स स्पॉट की थौरम असि कनागुमा मियोय नत्रगा पॉलिटिकल पार्टी अमतगा मरि लेनबा थौरम नते थौरम असि सुमना खकी अखोई मतम की अखोई स्टेट असिदा थोइबा इशूसिंगदा अखोई लमदम असिगी मियामना करी करी खलिबगे हाइबा अदु मियामगा उनदुना हक्थिंगना वाइ शाबगे दुमा तंजा अदु लौजबनी म्यांमार मिलिटरी जुंटा की मायोक्ता इरांग होखांदा अचौबा मी सिमिना यावजन मरम कांदा मणिपुरदा अखोई ब्रह्मा मचा मैम अमा लांजेनरकपसे सिजे अखोई गवर्नमेंटना रिफ्यूजी की स्टेटस दा थम्मकांदा हयेंग इरांगजे हल्लकान नेमधर मतुंगदा हलन्नबा अखोई लमदम सिगी CSO सिंगना लाउरेसे सिजे करी फाउबी सिजे गवर्नमेंटना मसे तौगिबम थोय मरमदि म्यांमारदा हौजिक लेरिबा इरांगसि यामन नुंगाइतबा डेमोक्रेसी फंगननबा इहौ अमनिको मसे इंडियानसु सपोर्ट तौबम थोय अखोइनसु मखोइ ngamba mateng pangwam thoi hene khali awana haige thamning adu tasengna manipur ga kaiba lakadaba oragade khoi thamning de haidi refugee shelter ngom sembi daga adumba moira kona mukhan jo yabagi kudong sa mom pibi daga di moira du kitang awana mateng ogadana community ground de mateng bangna ba se masana tai aduga keno direct oina sida pulap lesson badudi kachu nuai dawbudi mande अदो हाना अखोनी सोइबदी अखोइले चैनी फु यांगे मांग सिगी मांगना चैनी फु यांगे मांग एकदम हनजन कनो तो राइट सिंग के गाम तो चंगु चंगा देनो कनानो खंगदबिदा हा लोजन खंग जाम बॉर्डर चाउ मणिपुर मरो मणिपुर होय अतै दिलै फाउन याक्तने सुं खंगदब लोन फाउन द सु माइति इजि उंगाना बे सु फाउन द म्याम लेबा नना इदि हुजिकी ओइना बदि नंग या ससेस रेफ्यूजी स्टेटस दम थमगा मतम यार काना मोय थादोकिबगा मोहन रिपोर्ट तोगी खोटकिबा अदुदि लोइया कोइन सेदा ह्युमिनिटी कनो त येंग काना चंगलनि लेहलन मतुंदा मोय स्टे सीजन तानसलकपगुंबा तौसलगा सुगुंबा एट पम याम पिसलकपसे अदुगी हायरगदि अखोइने मिनुंसी जावरोगा मोयना अदुगी मिनुंसी येंगदबगुंबा सिगी वना दि अदु पामदेको चंगनिंग फावे हाइबदि मोयगिसु अवाना मतम मोय अवाना मतमनिना अखोइना सिदा थाजलगा मोयदो चंगम बिबिबदो अखोइजु मतम लाओय हाइबा तम ngamदेबा रिफ्यूजी की स्टेटस थम्मकांदा हयेंग मीसे मोगी इरांग दो लोरे मतुंगदा हनगी यानाबा हाइता सिंगो प्रोसेस से पाइखलहिंग बेमाइदा अमतुदि पाइखलनिंगे तसिंगना हजिक ओइबा फिबम कोरोना वायरस किसु हेंजलकपा अदुना मसिगुंबा एनोसे कितंग हयेंग सफर कांदादि मदुगी खुतुंग चाबदु लेर कांदादि हलनि हाना होय मियोइबा मगी ग्राउंडदि मथम खरा तैलगा रिफ्यूजी की टाइप हयेंग हलंगिबसना ख्वादि हेन फै इंडिया से अखोई UN दजो अखोई रिफ्यूजी थम्बगी मतंगदा खुयेक पीबा यावदि हाइता अदो मोय रिफ्यूजी ओइना लौसनबा मतंदा यानी यारो हाइबगी अदुंबा केनोमजु लैबा प्लस अदुबु नावाय अखोई श्रीलंका दा तामिनगै अखोई स्पेशल प्रोविजन लम सेमकांदा मोजे रिफ्यूजी ओइना लौसनगिबा माइना अखोई म्यांमार दगी मेन अरेस्टिंग रिफ्यूजी ओइना मतम खरा लौसनला मतुंदा मोजे हयेंग मोगी इरांग दो लोरे मतुंदा हलहनगिनबा गवर्नमेंटनगा सी मतंगदि थबक पाइखलहनिंबा अदुगुंबदि पाइखलनिंगे अदमाइना गवर्नमेंट पॉलिसी दो फजन सिनबिरकांदको अथंबदो पामेनबा सिदबुदि लाहलेदनाको लाहलगा मखोयगी इरांग दो लोरकांदा मखोयगी मरमदुदा मोहल्लगा लैजगिनबा अदुमाइना हाइनिंगे अचुंबने हौजे अखोय सोसाइटी सिदा हिंगमिनारिबा अखोय मसेनसेको अवाबा तारगदि तेंबांगनाबा हाइबसे याम दरकारनि तौबदबु लेरिबा आउटसाइडर सिंगसी गवर्नमेंट की मियंग अमतंगदि चंगहनिंगी मरमदि कइगिनो हाइकांदा लेरिबा बॉर्डर एरिया सेरगे सुम चंगथलगदि
already ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯛꯄꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯇꯣꯞꯁꯤꯡꯁꯤꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯑꯀꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯊꯝꯍꯟꯖꯅꯤꯡꯕꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯇ꯭ꯔꯤꯠ ꯇꯧꯔꯒ ꯃꯐꯝ ꯑꯃꯗ ꯁꯦꯛꯇꯔ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯒ ꯔꯤꯂꯤꯁ ꯇꯧꯊꯣꯛꯄ ꯌꯥꯕ ꯃꯇꯝꯗ ꯐꯖꯅ ꯍꯦꯟ ꯑꯣꯚꯔ ꯇꯧꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤꯗꯤ ꯑꯦꯁ ꯑꯦ ꯀꯩꯅꯣ ꯑꯃ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯣꯏ ꯁꯄꯣꯔꯠ ꯇꯧꯅꯤꯡꯉꯤ ꯂꯥꯟꯖꯜꯂꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯁꯦꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯈꯨꯟꯅꯥꯏꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯥꯜ ꯑꯁꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯥꯎꯖꯩ ꯃꯔꯝ ꯑꯗꯨꯅ ꯆꯪꯉꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯇꯧꯕ ꯑꯃꯁꯨꯡ ꯆꯪꯉꯛꯏꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯑꯣꯏꯕ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯁꯦꯝꯃꯒ ꯍꯌꯦꯡ ꯏꯔꯥꯡꯁꯤꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯟꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯂꯩꯅꯥꯒꯤꯌꯣ ꯀꯩꯌꯣ ꯃꯌꯥꯝꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯃꯣꯏꯒꯤꯗꯣ ꯑꯃꯨꯛ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯑꯃꯨꯛ ꯍꯦꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯋꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯀꯁꯨ ꯋꯥꯔꯒꯗꯤꯅ ꯑꯩꯈꯣꯏꯁꯦ ꯈꯜꯂꯤꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤꯁꯨ ꯀꯩꯅꯣ ꯃꯣꯏꯒꯤꯁꯨ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯕꯤ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥꯒꯤ ꯍꯣꯏ ꯌꯦꯜꯂꯧꯃꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯗꯣ ꯁꯨꯝ ꯂꯩꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯨꯠꯂꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯈꯔ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯇꯥꯔꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣ ꯁꯤꯟꯕꯤꯕꯗꯣ ꯍꯣꯏ ꯁꯤꯟꯕꯤꯕꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯁꯦ ꯆꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯦꯜꯄꯤꯒꯤ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯍꯟꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯃꯩꯗꯨꯗꯤ ꯆꯪꯍꯟꯅꯤꯡꯗꯦ ꯃꯤ ꯃꯌꯥꯝ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯂꯣꯟꯅ ꯆꯪꯉꯛꯄꯁꯨ ꯌꯥꯎꯔꯦ ꯐꯣꯟꯅ ꯆꯪꯉꯛꯄꯉꯩꯕꯨꯗꯤ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯊꯠꯄ ꯈꯣꯠꯄꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯆꯪ ꯆꯪꯍꯜꯂꯛꯇꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯁ꯭ꯇꯦꯇꯁꯀ ꯄꯤꯔꯀꯥꯟꯗ ꯍꯌꯦꯡ ꯃꯣꯏꯒꯤ ꯏꯔꯥꯡꯗꯣ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯍꯜꯍꯟꯈꯤꯕ ꯐꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯔꯣꯅꯥꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯣ ꯑꯗꯣ ꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒꯗꯤ ꯍꯥꯏꯐꯦꯠ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯄ꯭ꯔꯥꯅꯗꯤ ꯈꯜꯂꯤ ꯆꯪꯍꯟꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯥꯝ ꯋꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯅꯁꯨ ꯑꯩꯈꯣꯏ ꯆꯥꯕ ꯀꯣꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯑꯃꯨꯛ ꯂꯧꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯆꯪꯍꯟꯅꯤꯡꯗꯦ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯔꯒꯗꯤꯀꯣ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯣꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯏꯚꯟ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯀꯣꯚꯤꯗꯀꯤꯁꯨ ꯇꯦꯁ ꯅꯨꯡ ꯇꯧꯊꯣꯛꯑꯒ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡꯗꯤ ꯄꯥꯡꯍꯟꯖꯅꯤꯡꯉꯦ ꯏꯚꯟ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯀ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯂꯝꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯩꯑꯕ ꯑꯁꯣꯝꯅꯥꯀꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯩ ꯇꯧꯕꯇꯕꯨ ꯃꯗꯨꯅ ꯁ꯭ꯇꯦꯠꯁꯤꯗꯩꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯗꯕ ꯂꯩꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯐꯖꯅ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯕꯤꯔꯒ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯔꯒ ꯊꯝꯕꯤꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠ ꯊꯝꯖꯩ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯪꯉꯥ ꯄꯥꯔꯇꯤꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒ ꯑꯗꯨꯝ ꯇꯪꯗꯨ ꯂꯩꯇꯥꯔꯒ ꯍꯜꯍꯟꯈꯤꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯨ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤꯁꯨ ꯀꯤꯃꯦꯟꯅ ꯑꯌꯥꯕ ꯂꯧꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯀꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯊꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯍꯟꯅꯤꯡꯉꯤ ꯆꯪꯉꯛꯄꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯤꯡꯅꯤꯡꯕꯅꯤꯅ ꯃꯣꯏꯁꯨ ꯆꯪꯉꯛꯏꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯃꯣꯏꯒꯤ ꯃꯔꯝꯗ ꯃꯇꯝ ꯆꯥꯅ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕ ꯄꯥꯝꯃꯦ ꯒꯣꯔꯃꯦꯟꯅ ꯃꯇꯝ ꯈꯔ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯈ꯭ꯔꯥꯏꯁꯤꯁ ꯑꯣꯏꯕꯅꯤꯅꯀꯣ ꯃꯇꯝ ꯈꯔꯒꯤꯗꯤ ꯁꯦꯝꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯄꯣꯠꯇꯣ ꯇꯪꯗꯨ ꯂꯩꯇꯥꯕꯗ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯍꯟꯅꯤꯡꯉꯤ ꯔꯤꯐ꯭ꯌꯨꯖꯤ ꯈꯛꯇꯪꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯦꯁ ꯑ ꯁꯤꯇꯤꯖꯦꯟ ꯑꯃ ꯐꯣꯔ ꯂꯣꯡ ꯇꯥꯏꯝꯒꯤꯗꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯆꯪꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯃꯁꯤ ꯆꯪꯉꯛꯑꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯏꯔꯥꯡ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯋꯥꯕ ꯀꯌా ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯩꯌꯦꯕ ꯃꯤꯑꯣꯏꯕꯒꯤ ꯃꯣꯏꯈꯣꯏꯁꯨ ꯂꯥꯏꯐꯁꯦ ꯀꯟꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯕꯨ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯊꯝꯃꯒ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯟꯕꯤꯕꯅꯗꯤ ꯐꯩ ꯀꯣ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯋꯦꯅ ꯃꯣꯏꯗ ꯍꯌꯦꯡ ꯍꯛ ꯄꯤꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯇꯥꯏꯞꯇ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯊꯥ ꯑꯃ ꯊꯥꯛꯀꯦꯔꯥ ꯊꯥ ꯑꯅꯤ ꯊꯥꯛꯀꯦꯔꯥ ꯃꯣꯏꯕꯨ ꯊꯥꯛꯄꯤꯔꯒꯅꯦ ꯍꯜꯍꯟꯈꯤꯕ ꯆꯞ ꯆꯥꯅ ꯕꯪꯀꯔ ꯑꯃꯗ ꯊꯝꯕꯤꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯣꯏꯕꯨ ꯁꯇꯟ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯂꯩꯔꯤꯕ ꯂꯥꯏꯅꯥꯁꯤꯅ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯄꯨꯂꯞ ꯊꯝꯕꯤꯔꯒ ꯃꯇꯝ ꯈꯔ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯊꯝꯕꯤꯔꯒ
ꯑꯗꯣ ꯃꯣꯏꯒꯤ ꯏꯔꯥꯡ ꯅꯨꯡꯉꯥꯏꯁꯤ ꯈꯤꯇꯪ ꯅꯦꯝꯊꯔꯒ ꯊꯥꯗꯣꯛꯈꯤꯕꯗꯤ ꯐꯩꯀꯣ ꯕꯣꯔꯗꯔꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯕꯣꯔꯗꯔ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯣꯔꯁ ꯕꯣꯔꯗꯔ ꯂꯩꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯟꯑꯥꯏꯗꯦꯟꯇꯤꯐꯥꯏഡ് ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯔꯒ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯄ꯭ꯔꯣꯕꯤꯖꯟ ꯑꯃꯒꯤ ꯃꯈꯥꯗ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯟꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤ ꯃꯣꯏꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯥꯔꯗ ꯆꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯔꯀꯥꯔꯅ ꯌꯥꯔꯒꯗꯤ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯂꯩꯔꯒꯗꯤ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯣꯛꯁ ꯁ꯭ꯄꯣꯔꯠꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯕꯔꯃꯤꯁ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯄꯒꯤ ꯄꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯍꯥꯏꯔꯤꯕ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯍꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯇ ꯑꯅꯧꯕ ꯏꯁꯨ ꯑꯃꯒ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯣꯛꯁ ꯁ꯭ꯄꯣꯔꯠꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥ ꯂꯥꯡ ꯃꯁꯨꯛ ꯀ꯭ꯋꯥꯏꯊꯦꯟ